Ngashiki Ukhrul Zilla ki newsletter sida ahanbada amasung maru oina Dalui Kalik Festival amasung Chingchuroi Khamor Angkhu Festival ki matangda yangkisi. Daloi hainashu khangnaba Dalui khun ki Shuri Kaso Phanat kaupa Kalik Festival asi 2010 daki chahi khuting pangthokpa maru oipa Ukhrul Zilla ki Sellers and Buyers Meet Festival ama oyi. Chahi ahum haibati 2010 daki 2012 fauba festival asi village level da pangthoki. Atuki tungda district level upgrade tauraga yam chawna pangthokna ye. Dalui khun asi Ukhrul town daki kilometer 15 ki changda leiba Ukhrul Zilla ki achawpa amasung one of the most literate khun ama oyi. 2011 ki census report matungina Dalui khun ki population asi 4296 oyi. Khun asida leikai taruk lei. Lui Reitang, Musorim Tang, Alung Tang, Bashum Tang, Kainung Tang amasung Awon Tang. Laikai turuk siki mainstay si Kalik farming oyi. Thaina taki haibati Kalik festival asi hautringai dashu Dalui taki puthokpa Kalik si brand name ama oina Ukhrul Zilla ta khangnarami. Malem taki puthokpa Kalik kaya ki marakta Dalui ki Kalik asi yamna haupa ama oyi. Dalui Kalik si yam panchen oipa variety ti natabakum uyi oidashu mahau yam changpa ki mong ki taste thangnayi. Ato kitambak Dalui ki nupi singna ningthina nurture tauraga amasung organic farming tauraga hujikti marangkai na pathokpa gamkhrabakum uyi. Chahi khuting Kalik festival matamda 10,000 kgs ki changda Kalik asi puthoki. Chahi khuting supply buti timana helaga lakhrabakum thangnayi. Kumsishu Nipan Shupa Dalui Kalik Festival si COVID-19 SOP ningthina ngaktuna Dalui Kharngorum SHina Luchingtuna Dalui Khunda April kun amasung April kun mathoida pangthoki. Festival si ki ani shuba numit atuda Krishi Vigyan Kendra Ukhrul ki subject matter specialist singna Kalik farmers sing ki tamak training pangthok pikhi amasung large scale production taunapa ngamnaba ki technique ya shu tak pikhi. Kumshiki Dalui Kalik Festival sita nupi STC Taramarina store hangki amasung best Kalik producing STC si mathodmi STC na fangki. Dalui khun si Kalik khak kitamak mingchatpa khun nati Ukhrul Zilla ki marangkai na chamana pathokliba khun shu ama oyi. Ani shubada Chingchuroi khun ki Khamor Angkhu Phanit bread making festival ki matangda yangminasi. Chingchuroi asi Ukhrul town ki kilometer 80 ki changda le. Chingchuroi asi khun ahum oina khaina ye. Chingchuroi Christian Village, Chingchuroi Khulen amasung Chingchuroi Khunau. Khun ahum oirashu Khamor Angkhu kumai pangthokpa matamti chap manai. Khamor Angkhu festival asi chahi khuting pangthokpa ishwarpu thakatpa tangkhul chate ki unique oiba festival ama oyi. Numit mangani celebrate tauba festival sida yumthong khuting tan sharaka puthokna ye amasung ishwarpu propitiate tauraka laka tauriba chahi atuda nong marangkaina tharakna pa loinana ishwarna porbiba chahi oina bagi festival oyi. Numit mangani chup ishai shakraka folk dance amasung competition kaya tauraka harau taramna pangthokna ye. Khamor Angkhu festival si literally translate taurate ancient festival haye. Khamor Angkhu kumai ki matangda tangkhur ki hainap ama lei. Chingchuroi Khamor Angkhu si pangthokrati nong chupati shoiti. Superstitious oiramba yai oirashu sina utpati Khamor Angkhu festival ki primary objective si nong chunabaki tamak ne haibashu yai. Tangkhur jati si primarily agriculture society oibaki nong chupiba si ishwar ki maru oiba blessing ni haina launi. Kumshi April tang tarahum thoi daki tarataret faupa pangthokpa kumai asida Chingchuroi Christian Village sa Chingai MLA Khashim Vashum na chief guest oipi Khulen amasung Khunau da retired IAS officer Ningam Jamroi amasung Manipur Legislative Assembly ki ex-deputy speaker oiramba Prisho Shimrei na chief guest oipi. Loina na Manipur ki artist sing kaya yauna harau taram na pangthokna ye. Ahom shubada amasung aroibada handak April kitang tara taki tara mari faupa Ukhrul da pangthokpa tara nipan shuba Hill District Badminton Championship ki matangda yangminasi. Kumshi Ukhrul District Badminton Association na host bituna pangthokpa championship aduda district taret na shiruk yaki loina na Senapati district na overall championship oiki. Championship asigi inaugural function da Manipur ke Forest and Environment Minister Awangpon Nyumai na chief guest oipi amasung valedictory function da Manipur ke Minister Shu Oiramba Manipur Badminton Association ke ex-president Bijoy Koicham na chief guest oipi.